F-16 kaibada pilot sire Turkish Air Force ki F-16 fighter jet ama kaibagi thawdokta pilot adu sire haina authority na phongdorakre thawdok asi ngasi Balikesi province ki Bursa Izmir highway manakta thokibane Balikesi da base toba mapan suba manjet command ki aircraft adu ngasi ayu anganbada emergency landing tawnaba honabada kaikibane thawdok thokpamda emergency team police amadi medical team chingchangsinduna thijin humjin bagi thabak chatari Balikesir gi governor na phongdokibagi matungina haudik fawba F-16 kaikibagi maram chapchana khangba ngamdri Turkish Ministry of National Defense na technical experts ting thajinduna flight data yengsinkibaga loinana plane kaikibagi chapchaba maram khangdoknaba honari mapan suba man jet base command ase Turkish Air Force ki yamna maru oiba battalion ni Cobra Tiger amadi training squadron singba command asigi makhada lay panba yabadi malemgi oina F-16 fighter jet khwaidagi yamna layba leibak singi manungda Turkish su amani hairi Manipur University campus manungda sakhangdaba singna bom ama thamjilamle sakhangdaba singna Manipur University gi campus manungda bom ama thamlamle hairi pau sigi matung ina hairibana bom asi University campus manungda main gate tagi changlak irap laptana laiba traffic island gi mapanda thamjilambani bom asi ngarang numidang thamlamba oigani haina singnari bom asiga loinana thabak lobada senja thumja tawba Oja Singda mathakta action lawgani KCP haina thaba cherol amasu thamlamle hairi haudik fawbagi oina kanana kari marangidamak bom asi University campus manungda thamjilamlibano haibagi chapchaba khangba ngamdri Police na case ama lawkhatuna thijin humjin bagi thabak chathaba hawkre hairi CM Yumnam Khemchan halakre Ministry expand tapthagadori Chief Minister oirakpagi karshi call oina hawkiba February 18 da Delhi da satkiba Chief Minister Yumnam Khemchan ngarang nongthil Imphal da halakre adumokpu miyamna mahak hek halakbaga ministry expand tawrakani haina thajanakiba adudi khara taptharaba yai handagi Chief Minister gi khongchat asida Prime Minister Narendra Modi Union Home Minister Amit Shah Defense Minister Rajnath Finance Minister Nirmala Sitharaman yauna Secretary gi lusingba mayam ama unaraki Manipur mahausagi phibamda hanjilakle haina paudambaga loinana mahangna paikhaliba thabak singi matangda su pau tamki amadi Manipurda lakpinaba haijaki Ministry expansion taptharakpagi maram karigino haiba chapchana haiba ngamdri adumakpu center gi lusingba singna mangonda Minister expansion tawnabagi wafam amatta hairakpa leitabagi matam khara tapthagadra haina launarakpani tapthagadawribagi maram karigino haiba chapchana khangdragasu haudi oiriba Kuki amasung Meitei anigi ungkhatnabagi phibam asi phana yamna ingthajaragasu center government na pamliba Meitei asomda laktabasigi oiramgadra haina khanari Maruaina Churachandpur district amasung Tengnopal district lomda anoba lengak ama lakpagi harauba leitri Masigi sumathakta government asina makoigi MLA sing yawba natraga yawdabagi matangdasu yamna mayek sengdaba leiri Irang hektamak thokpa yabagi phibam leiribasi kamdauna kok hangadagi haibagi matangda Kuki gi CSO sing amasung politician singa Chief Minister ga tok haina unaraga wari sana haningbagi apamba center government ta leiramba yai phibam asina maram oiraga minister expansion gi wafamasi yausang matung phawpa chonthagadra haina launari Panbayabadi Chief Minister ga wasak laumina kiba Deputy Chief Minister ani amasung NPP ge lusingba ama na paigadaba portfolio su pithoktana leiribani Sangnai raba actor Gokul ki mathakta Fir Pankhre Nupibu tamthina phubaga mari leinana Bharatiya Nyaya Sanhita 2023 gi makhada Sangnai raba film actor Gokul athokpangi mathakta First Information Report Fir Pankhre FIR adu Gokul gi loinabi Sonia athokpam gi apokpa Wanglembam Gunajit Singhana Imphal West District ki Women Police Station ki officer in charge da tharak khibani hairi Gunajina tharak kiba FIR aduda langjing asoba maning laikai da leiba Gokul athokpam apokpa Subha Singhana mahaki loinabi Sonia athokpambu haukiba February 13 ki numidangda Palace compound da leiba Christian hostel da birthday party ama yauminaraga halaki adubu lambidagi hauna car manungda Gokul na mahaki loinabi Sonia bu phu saiba tawbata natana mayungi thongal yaurakpaga masam paiduna garidagi singthaduna amuk phubiki numidang aduda athokpam Sonia pu mapangi miyoi singna Jenims Hospital da puduna treatment chathaki hairi loinana
ꯄꯦꯅꯤꯛ ꯑꯦꯇꯦꯛꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯧꯈꯤꯕ ꯐꯦꯕ꯭ꯔꯨꯋꯥꯔꯤ 12ꯗꯁꯨ ꯖꯦꯅꯤꯝꯁꯀꯤ ꯁꯥꯏꯀꯦꯇ꯭ꯔꯤꯛ ꯗꯤꯄꯥꯔꯠꯃꯦꯟꯇ ꯃꯈꯥ ꯇꯥꯕ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯈꯤ ꯍꯥꯏꯔꯤ꯫ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯒꯣꯀꯨꯜ ꯑꯊꯣꯛꯄꯝꯒꯤ ꯃꯊꯛꯇ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯑꯦꯛꯁꯟ ꯂꯧꯈꯠꯄꯤꯅꯕ FIR ꯑꯁꯤꯗ ꯄꯜꯂꯤ ꯍꯥꯏꯔꯤ꯫